birthday celebration adu kanaguma mana camera da video recording tawduna leibasu urami video aduda table achauba magi mathakta cake ama thamduna leibasu urami mi mayam amasu table amada quesinduna fork amadi knife season aduna chak chaduna leibasu urami adubu ikhang khangautana mafam aduda karigumba ma tawrakpadagi mi mayam aduna makhoina chak chabada seasonariba fork amadi knife adu masa masa ki mayada thinjinduna sidoknarami camera adusu laimaida taki adubu hojiksu camera adu video logduna adum leirami sip adugi manungda leiramba mi pamnamak sirami adubu mi ani khakti hingduna leiba urami chahi nifumuki nupa amaga nupi macha makaka hingduna leiba urami nupi macha adubu ubodadi nupi macha adugi masagadu tonal na seibat adugi manungda phangnakiba nupi macha amagi thawai aduga masak chap manarami nupa aduna nupi macha adugi masamadu paiduna chingduna purami amadi table amagi manakta phamanduna chair amada punsinduna thamlami